मैम अखोई लंबी थीबसिदा यौबीरिबा अखोई कमिटी हैगदे सुजन हैगदे कन्वेनर मैम पुनमक अखोई थोंबा इखा थाबा इमा इचे इतैमा नाउनुपी नाउनुपा मैम पुनमक इताई तुबुसरी अखोई हाइरेबा लंबीसी मैम ने हला खंगमनी जै मणिपुर असेंबलीदा अखोई लाउबो लंबीदो अखोई लाउबा कांदा लंबीजी उसी अखोइना कमाई तोगेदा एमएलए फंडसु सेंबा यादबा अदगे मुसु स्टेट फदगे हापो सेंबसु यादबा मुसु अदगे आइना सेंनिंगे ना ngसागी सेंबसु यादबा सेंसनसे कमाई तोगेदा सि लंबीजी फत्रे अदि लंबीजी नुंगलेंगो याम पुबा जगा लंबीनी अदुना हाइबना कोई पीएमसी स्वाइदा प्रधानमंत्री गिदा इपा कोत्रा तुमची सिदा कथेमाई बाउसी हाना कोई तौथोगा फतना सेंबगा सेंजेना आई सही मरी मामादी प्रोग्राम हापपने प्रोग्राम हापे असेंबली द मयाम लावदो उरमगनी अदो पुलिस उरमिना अदगे मुसु केंद्र तौरे मो मोय मसे मयाम नि मणिपुर की लाली के चुमेगे तौरे तौरे अदा लंबी सि तौखादा फाइदगी सिदा नुंगाइते सि आई नेमना वादा मयाम न सागी सही लई यारोंगनी लईबा नहा सिंग सहीबदा इमाइबन सहीबदा मरुवैना लेछाबी मचा सिंगना पाखै मचा सिंगना सहीबदा खांगमदे बेइजु ओनदे लईबा गातरीना सगी तौरे कॉलेज काबा यादे स्कूल चप्पा यादरे तौरे अदगी काय कोना खंगनबा पाखंग दाउ यादरे खंगनबा यादरे पगाम ngangne बेमन तादे बा काय कोना हायबसो अदुना सगी सि कदिसे लेरमिना हुजिकसे आइगिरि लंबी नि केंद्र नि बिहार गवर्नमेंट ना सेमगे सेमो इतो अदे पीएम ने सेमो इतो से लंबी गिरि आइगिरि सेम हौरगेबा यारे मयामसि मयामना फजना कोऑपरेशन सपोर्ट तौबिरो तौबुददि लंबी सि सेम हौदिङैदा लेकाई ngasi थिंबिबो क्लब मैम से जिस माई जगह दो डिमांड तौबी तौबीरगा लंबी दो आई जेसीबी पीगे पैसा पीगे लोयनबक से तफाय थम्बिरो कहीं ngasi थिंबी समाइना कोइना याम को टॉप की यामद्रे टॉप की स्वाइदा खितम मते सि लोय याबा हाने यादम आतनेबा अदगी कोलाय स्वाइजो याम यादरबने मरुइना कोगी संगंदबीसे सिगी संगंदबी जगह से संगंदबी कोगी थोंगी तंगला कोगी थोंगी असिकी मतेक तो अदुम सगी सि मैम की जेसी फमी मैम सिना इसा की अम्बिंग वरसो टॉप थागे वरसो लाइमनाई की वरसो अदगी निथौनाई की वरसो अदगी नुवाई बोपी वरसो इसा ना सगी सैदा ngasi mifam sina lambi ji aina kendra ke mele mena ji mayam lambi ji sem da su dc na sai ki tawro de pw na sem da mayam de engonda lambi ji sem da nang kendra ko mo nang board pi hai tu ne ba mayam so ji hai tu last adu hai tu ne bu khang ne ba ji mayam ji dc da lambi sem no ama dai sem no ama sem dai kha le de engonda nang kendra ko mo nang board ya pu jaroi nang ko mo pu jaroi na hai ka ne so ne ki adu yodi ne ni lai si ki ba ki mayam si tangai pa adu ji mayam sina aina hai ja ba ji साइज़ होय अजीसे कोइना तांग तरागा मरी सिदि केनो ले रमनी को कोइ सजिबु सराउबा कोइ हिंदू गौतम चबा कोइ सि आलमन जिंगी कोइ अदु बल जाति की लेरे अदुना सिबाउदी कोइ लंबी जिपि थादो पिरो अदु केनो तगी तांग 15 निमिट तगी ना निमिट मंगानी मनुंगदा अपाम्बा खुन की अपाम्बा लेकाई की जेसीबी चंगदा पैसा सिन अदु पिरे अदु डेमोक्रेसी तौ बियो अदुगा तांग कुंदगी निमिट मंगा निमिट मरी दे तो बिरो यारे अदुगा तांग कुंदगी ओइना लंबी से तफाइरगा आई से बाहुरगे तबचाना पैसा सरकार की लाजु यारे लाजु केंद्र एमएलए नि मयाम नै थागा पिबनिना मयाम त आइगी प्रजा मयाम से आलम मन छि इचाइ सु दैबा मरु छात्र छात्री मयाम सु वाम कबे लामिना आइगी सि कनो तो तौ यादे सिदम मयाम ना ngang kan ta ko ju aboi da pui chu e ba si mayam na de thing ai dum khang ai ta ada sai ai na su mayam da hai ne adum to biu ka su kai de to biu hai kan da ai su ka sai ji mayam ma to kau bu do ai ang ko phajam ma pung pha to kan da si da mayam na mu kana na ka kari hai bi ka mo da ama na sem moi sem da mani adu to hai bi su em ni yaw we mayam ada ai si di mayam pun la kan da phajam gyan phajam ta mi na kan da ai su to ge si me di khal lai bi na to si mayam ira ho bi si ngai ba na ta ba sai ai na hai problem yang tu lai पैसा तो सी सेम लुरे एनो लमी सेम इन प्रोग्राम तो कैंसिल करो तो तौकी दब जी आई अंडरटेकिंग अखोई कनो दा तांग 35 दा गवर्नर गा आई गुजु वाली सराने बा थादोइ सी लेदे सादोइ सी की पियर मतमिना कोई सरकार से फॉर्म तौदे नैदा से वो तो सी लमी सी तंगाई फदना कोई प्रजा की पैसा दे सेम होगरे अदना अखोई की हाल प्रोग्राम दो तो कैंसिल तो बिगन वन आई सी एमा इरगे थम्बी ने बा अदुमा आई गमदा तौरगे अदुमा अदुना सा हाजे बतो तांग 15 दगी दी
ꯁꯤꯒꯤ ꯂꯝꯕꯤꯁꯤꯃ ꯗꯤꯕ꯭ꯂꯥꯏꯟ ꯑꯁꯤ ꯏꯁꯥꯒꯤ ꯖꯒꯥ ꯏꯁꯥ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯀꯥ ꯍꯦꯟꯅ ꯃꯤꯒꯤ ꯌꯨꯝ ꯀꯩ ꯁꯣꯛꯑꯝꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯃꯄꯥꯗ ꯐꯨꯠ ꯑꯃꯅꯤ ꯁꯣꯛꯆꯕꯨꯗꯤ ꯁꯣꯛꯆꯔꯣꯕ ꯑꯩꯈꯣꯏ ꯁꯤꯕꯗ ꯄꯨꯗꯣꯏꯁꯦ ꯀꯅꯥ ꯄꯨꯗꯣꯏꯅꯣꯕ ꯀꯅꯥ ꯃꯤꯒꯤ ꯌꯨꯝ ꯀꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯃꯌꯥꯝꯒ ꯂꯩꯀꯥꯏ ꯈꯟꯅꯔꯦ ꯃꯥꯏ ꯃꯌꯨꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯁꯤꯃ ꯁꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔꯒ ꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯌꯥꯝ ꯈꯟꯅꯔꯒ ꯏꯃꯥꯏ ꯈꯟꯅꯔꯒ ꯁꯤꯗꯤ MLA ꯐꯟꯗꯩ ꯈꯤꯇꯪ ꯌꯦꯡꯕꯤꯔꯁꯤ ꯃꯥꯏ ꯁꯦꯝ ꯁꯥꯕꯤ ꯌꯦꯡꯕꯤꯔꯁꯤ ꯍꯥꯏꯔꯒ ꯁꯦꯝꯁꯤꯡ ꯇꯧꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯃ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯗꯦꯠ 15ꯗꯒꯤ ꯁꯤꯃ ꯗꯤꯃꯥꯟꯗꯦꯁꯟ ꯇꯧꯕꯤꯔꯕ ꯗꯤꯃꯥꯟꯗꯦꯁꯟ ꯀꯅꯥꯝ ꯉꯥꯏꯕꯤꯔꯅꯨ ꯑꯗꯨꯝ ꯁꯤ ꯃꯌꯥꯝꯁꯤꯅ ꯂꯝꯕꯤ ꯊꯤꯡꯉꯝꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯁꯤ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨ ꯇꯥꯡ 10 ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯦꯆꯤꯟ ꯑꯆꯧꯕ ꯂꯣꯏ ꯄꯨꯊꯔꯒ ꯑꯗꯨꯝ ꯑꯩ ꯑꯦꯅꯤ ꯇꯧꯔꯒ ꯑꯩꯁꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯃꯅꯤꯃꯨꯛ ꯂꯣꯏꯅꯃꯛ ꯁꯦꯝꯒꯦꯕ ꯑꯗ ꯁꯤꯗꯩꯗ ꯌꯥꯅꯔꯒꯗꯤ ꯂꯝꯕꯤꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯣ ꯁꯤꯗ ꯃꯌꯥꯝꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯈꯟꯅꯁꯦꯕ ꯁꯤꯐꯥꯎ ꯑꯩ ꯊꯝꯖꯒꯦ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯑꯩꯈꯣꯏ ꯌꯥꯝꯕꯦꯝ ꯀ꯭ꯂꯕꯀꯤꯁꯨ ꯁꯥꯔ ꯂꯧꯔꯒꯦ ꯁꯤꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯒꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ MLAꯅ ꯍꯥꯏꯔꯤꯕꯁꯤꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯟꯁꯤ ꯂꯩꯇꯕꯗꯤ ꯂꯝꯕꯤꯁꯤ ꯁꯦꯝꯃꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯗ꯭ꯔꯦꯟꯁꯤꯒꯤ MLAꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯛꯑꯅꯤ ꯍꯥꯏꯕꯁꯤꯗ ꯇꯥꯡ 15ꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯊꯣꯛꯑꯒꯀꯣ ꯈꯠꯅꯗꯕꯤꯗ ꯆꯩꯅꯗꯕꯤꯗ ꯂꯝꯕꯤꯁꯤ ꯐꯍꯜꯂꯒꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯕꯅꯤ나 이싱 ꯆꯦꯟꯐꯝ ꯗ꯭ꯔꯦꯟꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯁꯨꯛ ꯌꯥꯝ ꯊꯥꯔꯁꯨ ꯐꯔꯣꯏꯕꯀꯣ ꯑꯩ ꯊꯣꯡꯒꯥꯜ ꯑꯣꯏꯖꯅꯨ ꯃꯤ ꯊꯣꯡꯒꯥꯜ ꯑꯣꯏꯖꯅꯨ ꯍꯥ ꯁꯤ ꯎꯀꯨ ꯂꯣꯏꯅ ꯍꯥꯞꯄꯒ ꯑꯥꯗꯒꯤ ꯁꯤ 이싱ꯁꯦ ꯁꯤꯗ ꯆꯦꯜꯂꯒ ꯁꯤ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤ ꯈꯣꯡꯕꯥꯜ ꯑꯆꯧꯕ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯁꯥꯏꯁꯦ ꯈꯣꯡꯕꯥꯜ ꯑꯆꯧꯕꯃꯛꯇ ꯂꯩꯔꯝꯃꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯈꯠꯅꯕ ꯆꯩꯅꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯒꯤ MLAꯅ ꯍꯥꯏꯔꯤꯕꯁꯤ ꯗꯥꯏꯇ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯔꯦꯅ ꯑꯩꯈꯣꯏꯒꯤ ꯂꯝꯅꯥꯏꯒꯤꯁꯨ ꯂꯝꯅꯥꯏ ꯀ꯭ꯂꯕꯅ ꯍꯥ ꯆꯥꯉꯝꯗꯕꯤꯁꯨ ꯆꯥꯉꯝꯗꯕꯤ ꯀ꯭ꯂꯕ ꯌꯥꯝꯕꯦꯝꯒꯤꯁꯨ ꯃꯔꯝꯗꯤ ꯗꯥꯏꯇꯁꯤ ꯍꯧꯖꯤꯛ ꯀ꯭ꯂꯕꯀ ꯃꯩꯔꯥ ꯄꯥꯏꯕꯤꯒꯔ ꯈꯔ ꯊꯕꯛꯁꯤ ꯄꯨꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯧꯃꯤꯟꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯤꯒꯦ ꯀꯔꯤꯒꯨꯝꯕ ꯀꯥꯏꯒꯗꯕ ꯂꯩꯔꯒꯅ ꯉꯝꯃꯣꯏ ꯍꯥꯏꯍꯧꯁꯦꯕ ꯀꯣ ꯑꯗꯣ ꯉꯝꯒꯗꯕ ꯂꯩꯔꯒꯗꯤ ꯂꯝꯕꯤꯁꯤ ꯁꯦꯝꯍꯧꯔꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯇꯥꯡ 15ꯒꯤ ꯑꯌꯨꯛꯇꯨꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯣꯛꯏꯕ ꯑꯗꯨꯃꯥꯏꯅ ꯃꯊꯛꯇꯩ ꯍꯧꯔꯛꯁꯤꯔꯥ ꯁꯣꯝꯗꯩ ꯍꯧꯁꯤꯔꯥ ꯑꯦꯅꯤ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯆꯠꯂꯒ ꯀꯣ ꯗ꯭ꯔꯦꯟꯁꯦ ꯀꯣꯊꯣꯛꯑꯒ ꯊꯝꯃꯕ ꯆꯟꯕꯗꯤ ꯏꯕꯨꯡꯉꯣꯅ ꯗꯥꯏꯇꯁꯤ ꯂꯧꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯗ꯭ꯔꯦꯟ ꯅꯨꯡ ꯀꯩꯀꯩꯗꯤ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯌꯥꯔꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯅꯥꯏꯒꯤꯗꯤ ꯌꯥꯝ ꯀꯩꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯁꯤꯗ ꯑꯗꯨ ꯂꯣꯏ ꯌꯥꯅꯅꯦꯕ ꯁꯤ ꯀꯩꯅꯣꯁꯦ ꯃꯔꯨ ꯑꯣꯏꯅ ꯆꯪꯍꯟꯗꯕꯤꯁꯤꯅꯦꯕ ꯆꯪꯍꯟꯗꯕꯤ ꯅꯤꯡꯊꯧꯅꯥꯒꯤ ꯃꯐꯝ ꯑꯃꯒ ꯌꯥꯎꯋꯦꯕ ꯅꯤꯡꯊꯧꯅꯥꯒꯤ ꯃꯐꯝ ꯑꯃ ꯑꯅꯤꯒ ꯑꯗꯒꯤ ꯇꯣꯞꯀꯤ ꯒꯣꯂꯥꯏ ꯍꯥꯏꯖꯟꯕꯩꯗꯣ ꯑꯗꯨꯒꯤ ꯃꯐꯝ ꯑꯃ ꯁꯤꯗ ꯃꯐꯝ ꯇꯣꯞ ꯂꯝꯂꯥꯏꯗ ꯃꯐꯝ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯋꯦ ꯑꯍꯨꯝꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯍꯥꯟꯅ ꯂꯣꯏ ꯇꯧꯔꯝꯃꯦ ꯑꯗꯨꯝ ꯌꯥꯅꯅꯦꯕ ꯑꯗꯨꯅ ꯑꯇꯩ ꯈꯣꯝꯕꯗꯨꯁꯨ ꯃꯁꯥ ꯀ꯭ꯂꯕ ꯖꯒꯥꯗꯣ ꯊꯣꯛꯑꯒ ꯂꯣꯏ ꯇꯧꯕ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯕ ꯑꯗꯨꯝ ꯐꯨꯠ ꯑꯃꯅꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝꯕꯦꯝꯗꯥꯏ ꯂꯧꯔꯣ ꯅꯤꯡꯊꯧ ꯂꯧꯔꯣ ꯆꯪꯍꯟꯗꯕꯤ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯡ 15-15ꯗꯒꯤꯅ ꯃꯥꯏ ꯖꯒꯥꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯒꯥꯔꯤꯒꯤ JCB ꯑꯍꯨꯝ ꯗꯔꯀꯥꯔ ꯑꯍꯨꯝ ꯄꯤꯔꯒꯦ ꯌꯥꯝꯕꯦꯝꯁꯨ ꯄꯤꯔꯒꯦ ꯅꯤꯡꯊꯧꯅꯥꯏ ꯄꯤꯔꯒꯦ ꯇꯣꯞꯁꯨ ꯄꯤꯔꯒꯦ ꯂꯣꯏ ꯄꯤꯔꯒꯦ ꯌꯥꯔꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯗꯨꯗ ꯑꯗꯨ ꯈꯛꯇꯪ ꯑꯗꯨ ꯅꯣꯡꯃ ꯉꯥꯛꯇꯪ ꯂꯣꯏꯔ ꯊꯝꯃꯒ ꯃꯁꯤ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯁꯤꯅ ꯑꯗꯨꯝ ꯄꯨꯊꯔꯒ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯨꯊꯔꯒ ꯑꯩ ꯑꯗꯨꯝ ꯇꯧꯍꯜꯂꯒꯦꯕ ꯊꯨꯅ ꯆꯪꯉꯝꯗꯕꯤꯒꯤꯁꯤ ꯃꯐꯝ ꯀꯔꯝꯒꯨꯝꯕꯗꯤꯅꯣ ꯀꯩꯅꯣꯗ ꯀꯩꯅꯣꯗꯅꯤ ꯀꯪꯂꯥꯎ ꯀꯣꯛꯇꯣ ꯀꯪꯂꯥꯎꯀꯒꯤ ꯊꯣꯡꯗꯣ ꯑꯗꯨꯒꯤ ꯊꯣꯡꯗꯒꯤꯅ ꯀꯩꯅꯣ ꯈꯛꯇꯅꯤ ꯀꯩꯁꯨ ꯌꯥꯝꯗꯦꯗ ꯌꯥꯝ ꯃꯤꯟꯈꯣꯡ ꯑꯗꯨꯋꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯡꯒꯥꯏꯄꯣꯛꯄꯤꯒꯤ ꯅꯨꯡꯒꯥꯏꯄꯣꯛꯄꯤ ꯐꯥꯎꯕ ꯃꯥꯡꯗꯣ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯂꯣꯏ ꯃꯥꯡ ꯂꯩꯔꯕꯅꯦ ꯑꯗꯨ ꯇꯧꯔ ꯌꯥꯏ ꯑꯗꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯁꯤ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯁꯤꯗ ꯇꯥꯡ 15ꯗꯒꯤ ꯇꯧꯕꯤꯔꯣ ꯏꯁꯥꯅ ꯍꯌꯦꯡ ꯑꯩꯅ ꯇꯧꯔꯨꯔꯗꯤ ꯑꯩ ꯚꯣꯠ ꯍꯦꯛꯇ ꯆꯥꯛ ꯌꯥꯝ ꯉꯥꯡꯉꯦꯕ ꯌꯥꯝ ꯑꯗꯨꯅ ꯑꯩꯁꯨ ꯇꯜꯂꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯧꯕꯤꯔꯣ ꯑꯗꯨꯅ ꯏꯁꯥꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗꯩꯗꯤ ꯑꯩ ꯅꯣꯏꯅ ꯃꯇꯝ ꯀꯛꯑꯒ ꯅꯣꯏꯅ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯣꯏꯒꯦꯕ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡ 15ꯁꯤ ꯂꯥꯞꯃꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ